ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯟꯖꯥꯕꯨꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯔꯦꯡꯗꯣ ꯏꯀꯪ ꯀꯪꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯑꯀꯥꯎ ꯄꯔꯩ ꯆꯟꯗꯨꯅ ꯀꯅꯥꯗꯁꯨ ꯂꯤꯔꯔꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯍꯥꯛꯅ ꯏꯀꯪ ꯀꯪꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥ ꯑꯃꯗ ꯀꯪꯁꯤꯜꯂꯛꯂꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯃꯇꯣꯜ ꯆꯣꯡꯈꯠꯂꯛꯈꯤꯕꯁꯨ ꯌꯥꯔꯤ꯫ ꯆꯣꯡꯕ ꯆꯣꯡꯗꯕ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯊꯧꯔꯤꯜꯁꯤꯅꯤ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯂꯨꯈꯣꯏ ꯁꯅꯥꯅ ꯐꯛ ꯁꯦꯒꯥꯏꯕ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯈꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯄꯨꯟꯁꯤꯒꯤ ꯅꯣꯡꯗꯝ ꯑꯃꯗ ꯃꯍꯥꯛ ꯃꯊꯟꯇ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, "ꯄꯨꯄꯨ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯁꯦ." "ꯀꯔꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯔꯤꯕꯅꯣ?" "ꯄꯨꯄꯨ, ꯑꯋꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯑꯃꯟꯕ ꯁꯅꯥ ꯈꯣꯡꯅꯥꯡꯗꯣ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯣ꯫ ꯃꯤ ꯈꯔꯅ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡꯗꯣ ꯍꯤꯡꯉꯦ ꯍꯥꯏꯅ꯫ ꯄꯨꯄꯨ, ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯍꯤꯡꯕ꯭ꯔꯅꯦ?" ꯂꯨꯈꯣꯏ ꯁꯅꯥꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯄꯜꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ "ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯥꯏꯕ, ꯏꯁꯨꯁꯥ, ꯇꯥꯏꯕꯪ ꯃꯤ ꯈꯛꯇꯅ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯅꯠꯇꯦ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯍꯤꯡꯂꯤꯕꯅꯤ, ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯕꯣ?" "ꯂꯩ, ꯑꯗꯨꯕꯨ ꯈꯪꯉꯨꯔꯅꯨ꯫ ꯃꯇꯝ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯑꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯥꯜꯂꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯀꯌꯥꯒ ꯁꯥꯒꯣꯟꯅꯕ ꯂꯣꯏꯅꯕ ꯁꯅꯥ ꯈꯣꯡꯅꯥꯡꯗꯣ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯅꯤꯡꯂꯕ ꯃꯥꯜꯂꯦ꯫ ꯄꯥꯃꯦꯜ ꯎꯁꯥ ꯀꯪꯗꯨꯅ ꯇꯦꯛꯂꯤ ꯍꯧꯖꯤꯛꯇꯤ." ꯂꯨꯈꯣꯏ ꯁꯅꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯊꯥꯕꯜ ꯌꯦꯡꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯉꯁꯤꯒꯤ ꯊꯦꯡꯂ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯑꯁꯤꯅ ꯅꯤꯡꯁꯤꯡꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯃꯇꯝꯗꯣ ꯂꯨꯈꯣꯏ ꯁꯅꯥ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯥꯛꯂꯕ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯁꯟ ꯃꯈꯩꯗꯨ ꯂꯩꯗꯨꯅ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯨꯈꯣꯏ ꯁꯅꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯔꯝꯃꯤ꯫ ꯁꯟꯖꯥꯕꯨꯡꯗ ꯁꯟ ꯁꯦꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯁꯟꯕꯨꯁꯤꯡꯅ ꯂꯨꯈꯣꯏ ꯁꯅꯥꯗ ꯊꯥꯒꯤ ꯁꯟ ꯁꯦꯟꯕꯤꯕꯒꯤ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯈꯣꯏ ꯁꯅꯥ ꯁꯟꯖꯥꯕꯨꯡꯗ ꯁꯟ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ "ꯋꯥꯔꯤꯗ, ꯅꯨꯡꯁꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ, ꯁꯟ ꯁꯦꯟꯕꯒ ꯉꯝꯗ꯭ꯔꯤ꯫ ꯀꯨꯆꯨꯒꯁꯦ ꯂꯣꯏꯅ ꯃꯨꯁꯤꯜꯂꯕꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯟꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯑꯍꯤꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯐꯪꯍꯧꯗꯦ, ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯥ ꯑꯁꯤꯅꯒ ꯍꯛꯆꯥꯡꯗ ꯌꯩꯕꯒꯤ ꯁꯣꯛꯊꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ꯫ ꯀꯗꯥꯏꯗ ꯄꯣꯊꯥꯁꯤꯒꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯊꯥꯐꯝ ꯑꯁꯨꯝ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯟꯖꯥꯕꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯆꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯨꯅ ꯍꯧꯔꯤꯕꯗꯨ ꯎꯔꯗꯨꯅ, "ꯍꯣꯏꯅꯦ, ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯄꯣꯊꯥꯔꯒꯦ꯫ ꯎꯔꯨꯝꯁꯨ ꯐꯅ ꯂꯥꯡꯕꯅꯤ, ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯝꯒꯅꯤ, ꯆꯞ ꯍꯦꯛ ꯆꯥꯔꯦ." ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ "ꯅꯨꯡꯉꯥꯏꯔꯦꯗ, ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯂꯛꯂꯦ ꯇꯧꯔꯤꯕꯁꯦ꯫ ꯁꯟꯁꯤꯡ ꯑꯁꯤꯁꯨ ꯁꯖꯤꯛ ꯂꯣꯏꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯁꯖꯤꯛ ꯑꯁꯨꯝꯅ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯈꯤꯒꯦ꯫ ꯆꯥꯛꯅ ꯍꯣꯔꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯂꯨꯈꯣꯏ ꯁꯅꯥꯗꯣ ꯃꯈꯨꯠꯇ ꯃꯣꯟ ꯈꯥꯡꯗꯨꯅ ꯃꯗꯨꯗ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯕꯗ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯇꯅꯧ ꯇꯅꯧꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯪꯐꯝ ꯃꯊꯛ ꯑꯁꯤꯗ
Nangna khomlen tungkun taliba karigino. Nangna nansanba asina aigi mongfam ase kaiba tare. Tumlibado hogotlo. Se hogotlo. Nangna nansilakpada ay yamna ware. Manglala aduda Lukhoi Sanana napi aduda hangi. Nangbu kanano mafam sidana kanagi mongfam. Ay napi ni laisabi ni. Mafam asidana aigi mongfam ni. Aigi mongfam asida nakhoi kana amata laiba yar. Nakhoi yamna phattaba miyoi ngantani. Karamna mafam asida nangi mongfam. Se aingonda hayo. Madubo aina nangonda hayuraga karibu kanagani. Aigi wabu tabiba. Malem taibang pal asida kanabu lairibage. Nakhoi pumnamak phattaba miyoi ngantani. Aigi waribu khangna khangsinadaba sariba natrana hakso. Aidi asengba khamjadabani. Se amukta hairo. Hauriba sana khongnang ase urabra. Masa marengdo phanna hauri. Mahaki matambakta zawjirakhibani aisu. Aigi pusi waridi sana khongnang asiga sagonabani. Sana khongnangi mana laing khudingna khappa khudingda. Aigi ningamdraba wari pumba bulibani. Nangna khanglagana mangonda hango. Aigi wadi. Nang mafam asidagi hagutuna chakho. Asamna Lukhoi Sanana manglal aduda nupi aduga wari sanaringai mahakna tumliba adugi manakta nupa ama changlagtuna mahakpu haunoraklami. Lukhoi Sana mikap khangthok thoklaklami. San selo hairaga nangdi sida nungaina tumduna leirabran he. Tu san kangbu amana asongi ingkhol asida changliba si urabra. Mapu tarabadi soidana nangbu phubiba tare. Chalo san taluzo. Hoi ai ngahak uiruraba male. Sanase tanjawragi. Asi hairaga Lukhoi Sana phuk hawatuna san adubu tanbu chatlami. Masigi san singse onthokna lami henkraba. Aina ngangtang pothajaba sibu hek pothaba phangjadiba. Mayang len sida sajay asina salaga khangadamni. Sanja bungo sida sajik mayam ama hauriba si charaduna migi ingkhol ase tamna muk chatuna sajik chanaba su hotnaba sai. Nakhoi se aibu miwa tanaba aduk silinine. Aina fana hairabasu wakhal taba sunglai leididako. San adubu amu sanjabung aduda talaklami mamai leiduna yenglakpada sana khongnang makhong aduda mahaki mamana leptuna leibada urami. Ima laklamali aidi chak lambaga loina kaure. Chak so lambani yadrabani ne. Hekta zawrake. Hai arangbi amubi mafam asida sajik chaduna dum leiramuko. Aiso aigi sajik charuge. Asi hairaga Lukhoi Sanado sana khongnang makhong adu tamna kanna chelami. Lukhoi Sanagi mama tampakna nangbo tapna lakpa yadabro amuk tusindana buko. Ima kari sang thonglake ai chaklambana yadri. Tampa maithongdo karamaksinna. Imagi Lukhoi gasidi chak thongdre. Koi no aisubo chak puruktabro. Asi hairaga mafam adawaida mamit aduna ko yengi aduga mamabu amuk yengduna. Ima asingi aigi sak puruktabro. Yumdo oina lehawiro. Lao adudi yumdo oina chawrasi. Tapak masagi mataw adubo yengba ngamjade. Ngasido ayugi sak thongningai cheng amata leitraba. Aduda chak thongdre. Isabu chak yamna lamlabrane. Lukhoi Sana maru luktuna leikre mamagi wahai aduda mahak karisu haiba ngamdre. Mahak su khangle. Laita lairabana saitheng kaya ama piraba makhoini. Lairaba mapongtapok lubana chara kaya ama henkre. Ngasisu henba tari. Lukhoi Sana na mamana nungai kirei khanduna sat amukhum lei. Aidi ikaubu kaure. Ngasaido ipan thambok laklami. Magi chakyomdo aingonda charo haina pirami. Aidi chak chakre haibudo kauthoklure. Imana asumna lakwa sida nahan makhaigom chak puraklamgadrana khalure. Tapak masagi oidapwa phamado mahak khangdabati natte adobo khangsinadaba saduna lairi. Ima chaksu puraktana sida kaidawang laino saraba nuksa sida ima wanaba. Mama thambawgida ima chatlubani. Wahai ase tampakna khanghai haidokirami
Masida Lukhoi Sanado mahakna oidaba wa ngangkhiba ado mamana khangkhre haibasu khangjarami. Imadi ipangida kaidobu chaluriba. Sel khara piyu haige haina chalubani. Adobo karige mingondagi amungniba chaluribano. Khunlai kaya asida ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯁꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯦꯟꯗꯨꯅ ꯃꯁꯤꯗꯒꯤ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤ. 이마수 타복 수리 뚜미나 레이터거디 너데 수리바 마카이 아와바기 자이테가 시디 아스무스um henjile 라이라바 아와바 마학나 이마이 자기 분시다 kayamuk yamna awaba pibage haibado yengkhise aikhoi akhang kan batai ani ba jeng saga dabagi sarupudi aikhoi chara hinseima toklo nangi wahaido makha taragano ima taba ngamdre nangse lairaba aigi isa oina phanglubana lairabagi awaba kaya ase nangle khangjaredo nangna pisak piklingai napabung aduna hek sikhraba matungdagi hauna awaba kaya ase mayok narabani nangmuk mapok thibadi ani suna malemda leiramlaroi phare nangsu san senduna lehawro ima amuk chatlage ima ado horendi chak thongsigo tapak chakre lukhoi sana leptuna lehawi namidangi matamni tapak ungduna phamduna leiri mahakna amuk khale isado halakpagi matamdi oire mahak halaklabadi chak loirabra charage haina hailaklagani aidi thongnigai chengsu amatta leitabana chaksu amatta thongtre horen isana halaklaga aida khunggadaba asibu karino asumna wakhal wana leiringe asida masanapa lukhoi sanado halaklami lukhoi sanani imungda changlei aduga famliba mamabu yengduna ima chak loirabro ai chakamna lamle ai chak charage tampangna khumpham khangdraduna asumna khumjilaklami loige dawre imana chak thongli nangne mapangna na khongna khul ado hana hamtokluso ima kauraklage asumna haijilami lukhoi sana mapanda thokre lukhoi sana makhong makhut hamduna mamana chak loibagi paw ngaiduna leirami adubu mamana kaumulaktraba aduda chakhum aduda amuk changlaktuna mamabu yengduna ima chak loidribro aidi khongku kahamba loina loire hojik phabu karokte tampak tumina atumle karisu khumba ngamdre lukhoi sanana mamit aduna leirang aduda amuk yengi maitan angangba kharana leiriba adubu urami adubu chak thongbagi safudi uramde ima chak thongdrabro ima abu kari haina khumgadabano imagi ibungo ima ase mama ama oibada matik chadre isabu chak pizaba phawba ngamdre aduna haibigano ima mu matik chaba imadi nasagi pusina leiba makai ani suna phangkharoi ado ima asi hairaga lukhoi sana mapalda amuk thokirami aduga makhuta karigumba mayom ama paiduna mamagi manakta amuk changlaklami aduga kiksi mayom adubu thoktuna ima se selne yamdra mallaba phi adugi mayom manungda yauduna leiriba lupagi selsing adubu tapagna ubada mahakti angakpa haibadu oikre masa nupabu yengduna imagi ibungo asu yamba selasidi nangdi kadaidagino kanadagi huralaklibano sengna khumo asigumba posak asibu nangna karigumba mingondagi huralamba thoklabadi nangboigi isanate haina inthokani sel asi kadaidagino hayo lukhoi sanana matang asida mahakna mamangda amukta hangkhidriba wahang ama mamagi maphamda itha thajadana hanglaklami ima ayase imagi asengba ichara imagi siyom nungda thabum tarana puduna taibangda phawkhiba natra isade aigi asengba manine isabu I matumdagi nama aina chaunaba yoglakkhibani hayo ngasi nangna imagi imangda uliba asi kadaidagino aigi manglanda sakhangdaba nupi amakhak toina ui mahaki mongphamne hairiba mafam aduda aina lebak tawduna yengluba matamdadi
ꯂꯩꯔꯣꯟꯅꯨꯡ ꯑꯗꯨꯗ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯁꯦꯜꯁꯤꯡꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ꯫ ꯅꯆꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯝꯄꯥꯛꯇꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯣꯡꯐꯝ? ꯅꯪꯅ ꯀꯔꯤꯒꯤ ꯃꯣꯡꯐꯝꯗ ꯇꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯁꯤꯟ ꯁꯦꯟꯕꯒꯤ ꯋꯥꯔꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯄꯣꯊꯥꯕ ꯀꯥꯟꯗ ꯍꯦꯛꯇ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯅꯨ, ꯃꯥꯒꯤ ꯃꯣꯡꯐꯝ ꯃꯊꯛꯇ ꯇꯨꯝꯒꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯈꯪꯅꯤꯡꯂꯗꯨꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯜꯁꯤꯡꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯇꯝꯄꯥꯛ ꯃꯆꯥꯅꯨꯄꯥꯅ ꯇꯝꯂꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯗ ꯇꯥꯈꯤꯕ ꯋꯥꯔꯤ ꯑꯃꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯎꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯕꯗꯤ? ꯏꯆꯥꯅ ꯄꯜꯂꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ, ꯃꯣꯡꯐꯝ, ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯥꯔꯨꯔꯒ ꯋꯥꯔꯤ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤꯕ꯫ ꯏꯃꯥ, ꯁꯦ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯅꯆꯥꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯐꯔꯦ ꯏꯃꯥ, ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ꯫ ꯃꯇꯝꯗꯣ ꯈꯨꯜ ꯑꯗꯨꯗ ꯍꯅꯨꯕ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯈꯨꯗꯣꯡ ꯂꯤꯗꯨꯅ ꯃꯈꯨꯠꯇ ꯀꯣꯔꯕꯥꯛ ꯄꯥꯏꯗꯨꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯕꯨ ꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯀꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯃꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯤꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ ꯄꯤꯁꯛꯀ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯁꯅꯔꯦꯝꯕꯤꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯃꯄꯨꯕꯨ ꯌꯦꯡꯗꯨꯅ, ꯏꯄꯨꯒꯨꯝꯅ ꯑꯩꯁꯨ ꯀꯣꯔꯕꯥꯛ ꯆꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯔꯤ ꯄꯥꯔꯨꯁꯤꯡꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ, ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯁꯨ ꯇꯧꯔꯝꯒꯦ꯫ ꯏꯄꯨꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯨꯊꯥꯡ ꯅꯥꯏꯕ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯏꯁꯨ ꯅꯪꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯛꯎꯀꯣ꯫ ꯏꯄꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯁꯦꯜꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯉꯝꯂꯣꯏ꯫ ꯀꯅꯥꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯁꯤꯒꯦ? ꯑꯩ ꯍꯥꯏꯒꯦ, ꯑꯩꯅ ꯇꯥꯜꯂꯝꯕ ꯁꯦꯜꯁꯤꯡꯁꯦ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯕ ꯇꯨꯡꯗ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯣꯡꯐꯝꯗ ꯐꯨꯝꯂꯛꯎꯀꯣ꯫ ꯄꯤꯁꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯇꯨꯡꯒꯤ ꯄꯣꯝꯃꯤꯠꯄ ꯃꯉꯝ ꯁꯥꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯔꯕꯥꯛꯇ ꯈꯨꯠ ꯊꯥꯗꯨꯅ ꯏꯔꯝꯃꯤ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯃꯥꯡꯖꯧꯅꯅ ꯈꯪꯐꯝ ꯑꯁꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯤꯁꯛꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯔꯝꯃꯤ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡ, ꯅꯪꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯃꯇꯤꯛ ꯃꯉꯥꯜ ꯀꯌꯥ ꯑꯃ ꯄꯤꯕꯤꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯤ꯫ ꯅꯪꯒꯤ ꯊꯧꯏꯟꯁꯤꯅ ꯉꯁꯤꯗꯤ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯁꯤꯜꯂꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯝꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯤꯁꯛ ꯅꯥꯗꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯔꯦꯝꯕꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯏꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯁꯣꯏꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯅꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯟꯁꯤꯜꯂꯝꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯒ ꯄꯨꯟꯅ ꯂꯣꯟꯅ ꯐꯨꯝꯖꯤꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯔꯦꯝꯕꯤꯅ ꯆꯐꯨ ꯑꯃꯗ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯅ ꯍꯤꯡꯂꯤꯉꯩꯗ ꯏꯔꯝꯈꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯆꯐꯨ ꯑꯃꯗ ꯇꯣꯉꯥꯟꯅ ꯍꯥꯞꯂꯝꯃꯤ ꯑꯃꯗꯤ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯟꯅ ꯄꯨꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ
ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯐꯨꯝꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯒ ꯁꯦꯜ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯁꯨ ꯐꯨꯝꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯤꯁꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯣꯜꯅꯨꯡꯗ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯁꯤ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯍꯦꯟꯖꯜꯂꯛꯄꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯪꯕ ꯍꯧꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯔꯤ ꯃꯔꯤ ꯁꯟꯗꯣꯛꯅꯈꯤꯗꯨꯅ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ "ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯡꯃꯇ ꯇꯥꯈꯤꯗꯦ, ꯑꯗꯨꯒ ꯊꯣꯛꯁꯨ ꯊꯣꯛꯈꯤꯗꯦ꯫ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯁꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯌꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯦ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ"꯫ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ "ꯈꯨꯔꯥ, ꯏꯄꯟ ꯄꯤꯁꯛꯇꯣ ꯍꯤꯡꯂꯤꯉꯩꯗ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯑꯁꯦ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯃꯥꯡꯖꯧꯅꯅ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯄꯟ ꯄꯤꯁꯛꯀꯤ ꯃꯇꯝ ꯁꯨꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯑꯩꯁꯨ ꯄꯥꯎ ꯇꯥꯈꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯇꯥꯗꯗꯣ ꯃꯕꯨꯛ ꯃꯄꯥꯎꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯁꯨ ꯅꯣꯡꯃ ꯃꯥꯒꯤꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯏ꯫ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯍꯧꯏ꯫ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯇꯝꯁꯤ ꯈꯔ ꯀꯥꯟꯅꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯪꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯣ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤꯁꯦ"꯫ ꯁꯅꯥꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯏꯔꯝꯈꯤꯕꯁꯤꯡ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯄꯨ ꯄꯤꯁꯛꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯈꯤꯕ ꯇꯥꯔꯕꯁꯨ ꯃꯄꯨ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯄꯨ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯑꯅꯥꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯇꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ "ꯏꯄꯟ ꯄꯤꯁꯛꯇꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯅꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯝꯅꯔꯤꯕꯗꯣ꯫ ꯑꯩꯗꯤ ꯍꯛꯊꯦꯡꯅꯅ ꯎꯔꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯊꯥꯖꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥꯐꯝꯗꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯔꯁꯤ"꯫ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯁꯅꯥꯔꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯅꯄꯨꯗꯣ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ"? "ꯑꯩꯒꯤ ꯏꯄꯨꯗꯤ ꯍꯤꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯆꯠꯈꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ"꯫ "ꯅꯪꯅ ꯐꯅ ꯂꯣꯠꯇꯨꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯍꯧꯕ ꯑꯗꯨꯅ ꯇꯨꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯦꯝꯕꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯛ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯄꯤꯁꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯛꯇꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯗꯨꯕꯨ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯏꯄꯟ ꯄꯤꯁꯛꯀꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯇꯦꯡꯊꯥꯗꯨꯅ ꯂꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯈꯛ ꯆꯨꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯑꯍꯜ ꯅꯍꯥ ꯈꯔ ꯇꯤꯟꯅꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯑꯁꯨꯝꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ "ꯅꯈꯣꯏ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯉꯨ"꯫ ꯑꯃꯅ "ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯊꯦꯡꯅꯐꯝ ꯊꯣꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯁꯣꯏꯗꯅ ꯐꯨꯝꯖꯤꯜꯂꯝꯂꯒꯅꯤ꯫ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯐꯔꯦ, ꯑꯩꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯈꯨꯜ ꯑꯁꯤꯗ ꯇꯝꯄꯥꯛ ꯀꯧꯕꯤ ꯆꯍꯤ 7 ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯈꯪꯂꯝꯃꯤ꯫ ꯇꯝꯄꯥꯛꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯠꯂꯝꯃꯤ꯫ ꯇꯝꯄꯥꯛꯅ ꯃꯆꯦ ꯁꯅꯔꯦꯝꯕꯤꯒꯤꯗ ꯆꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯕꯅꯤ꯫ ꯇꯝꯄꯥꯛꯅ ꯃꯆꯦ ꯁꯅꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ, ꯃꯈꯣꯏꯅ ꯍꯥꯏꯅꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛ ꯇꯧꯈꯥꯏꯅꯤ ꯍꯥꯏꯅ꯫ ꯑꯍꯥ, ꯂꯩꯕꯥꯛ ꯇꯧꯈꯥꯏꯅꯤ ꯍꯥꯏꯕ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯏꯆꯦ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯪꯒꯦ, ꯁꯦꯡꯅ ꯈꯨꯝꯕꯤꯌꯣ꯫ ꯏꯆꯦꯒꯤ ꯏꯄꯨꯗꯣ ꯑꯁꯦꯡꯕ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏꯒꯦ꯫ ꯁꯅꯔꯦꯝꯕꯤꯅ ꯋꯥꯐꯝ ꯈꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦꯒꯤ ꯇꯝꯄꯥꯛ, ꯑꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯒꯦꯀꯣ꯫ ꯑꯩꯒꯤ ꯏꯄꯨꯗꯣ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯇꯥꯡꯒꯣꯏ ꯑꯣꯟꯕꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯣꯏꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯩꯅ ꯂꯣꯟꯅ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯔꯕꯥꯛ ꯆꯦ ꯀꯌꯥ ꯑꯃ, ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯅꯔꯛꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯃꯨꯛ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯂꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝꯗꯣ ꯈꯨꯟꯖꯥ ꯃꯤꯑꯣꯏꯅ ꯊꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯈ꯭ꯔꯒꯅꯤ꯫ ꯏꯄꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯪꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯅꯤ꯫ ꯃꯁꯤ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯇꯝꯄꯥꯛ, ꯍꯌꯦꯡ ꯏꯆꯦꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯎꯀꯣ꯫ ꯁꯅꯥ ꯈꯣꯡꯅꯥꯡꯗꯣ ꯑꯩꯒꯤꯁꯨ ꯃꯣꯡꯐꯝꯅꯤ꯫ ꯑꯗꯨꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯐꯨꯝꯕ ꯁꯦꯜꯁꯤꯡꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯧꯀꯣ꯫ ꯃꯣꯡꯐꯝ ꯑꯗꯨꯒ ꯁꯥꯒꯣꯟꯅꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯨꯟꯁꯤꯒꯤ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯈꯤꯅꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯊꯔꯛꯄ ꯃꯇꯝꯗ ꯄꯤꯁꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯆꯤꯡꯅꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤꯗꯣ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯈꯣꯏ ꯈꯔꯅ ꯄꯤꯁꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯆꯤꯡꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯩ, ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯁꯤ ꯀꯅꯥ ꯈꯪꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯇꯧꯔꯝꯕꯁꯨ ꯁꯥꯏ꯫ ꯆꯤꯟꯊꯤꯕꯤ, ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯄ ꯇꯥꯔꯤꯗꯣ꯫ ꯃꯁꯤꯒꯤ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯃꯊꯪ ꯃꯄꯣꯛ ꯑꯃꯨꯛ ꯄꯣꯛꯄ ꯉꯝꯗꯅꯕ ꯃꯍꯥꯛꯁꯦ ꯍꯤꯡꯅ ꯍꯤꯡꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯖꯤꯟꯁꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯌꯥꯀꯥꯏꯕ ꯉꯝꯗꯅꯕ ꯊꯕꯛꯁꯨ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯤꯁꯛꯅ ꯁꯥꯊꯨꯞꯂꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯁꯥꯕꯤ ꯁꯅꯔꯦꯝꯕꯤꯕꯨ ꯍꯤꯡꯅ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯀꯥꯏꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯔꯣꯟꯅꯨꯡ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯩꯔꯣꯟꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯄꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏ ꯁꯅꯥꯒꯤ ꯃꯐꯝꯗ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥ ꯃꯁꯥꯗ ꯋꯥꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯤꯡꯂꯨꯗ꯭ꯔꯦ꯫ ꯏꯃꯥ, ꯁꯦꯜ ꯌꯥꯎꯕ ꯆꯐꯨ ꯑꯁꯤꯗꯤ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯨꯈꯤꯁꯤꯔꯥ? ꯐꯨꯝꯂꯨꯔꯒꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤ ꯌꯧꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦ ꯁꯅꯔꯦꯝꯕꯤꯅ ꯍꯥꯟꯅ ꯈꯪꯈꯤꯗꯨꯅ ꯑꯩꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯊꯝꯕꯤꯔꯝꯕꯒ
ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯩ ꯈꯛꯇꯗ ꯍꯥꯏꯔꯝꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯏꯃꯥ ꯏꯆꯥ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯂꯨꯈꯣꯏ ꯁꯅꯥ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯔꯥꯡ ꯃꯔꯤ ꯈꯔꯁꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯔꯕ ꯄꯥꯃꯦꯜ ꯎꯖꯥꯎ ꯑꯁꯤꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯨꯅ ꯍꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯃꯦꯜ ꯃꯥꯅ ꯏꯀꯪ ꯀꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯀꯥꯏꯗꯣꯡꯂꯤꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯨꯈꯣꯏ ꯁꯅꯥꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯀꯪꯂꯛꯄꯒꯤ ꯃꯔꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯦꯞꯅ ꯂꯦꯞꯅ ꯀꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯨꯈꯣꯏ ꯁꯅꯥꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ, ꯏꯄꯨ, ꯑꯋꯥꯡꯗ ꯍꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯀꯪꯕꯗꯣ ꯃꯈꯣꯏ ꯈꯔꯅ ꯌꯥꯟꯊꯠꯍꯧꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯐꯝꯕꯨ ꯇꯥꯕꯗ ꯂꯨꯈꯣꯏꯁꯤꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯔꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ ꯈꯣꯡꯅꯥꯡꯗꯨ ꯌꯥꯟꯊꯠꯍꯧꯔꯦ ꯍꯥꯏꯕ? ꯂꯨꯈꯣꯏ ꯁꯅꯥꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯑꯋꯥꯡ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡꯗꯨ ꯃꯔꯨ ꯐꯨꯛꯅ ꯌꯥꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯌꯥꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯟ, ꯁꯅꯥ ꯈꯣꯡꯅꯥꯡꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯀꯪꯂꯤ꯫ ꯃꯈꯣꯡ ꯃꯔꯨꯀꯥꯁꯦ ꯁꯨꯝ ꯂꯣꯏꯅ ꯆꯥꯔꯤ꯫ ꯇꯦꯛ ꯈꯣꯠ ꯇꯧꯔꯛꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯗ ꯁꯣꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯅ ꯍꯦꯛꯇ ꯀꯛꯊꯠꯂꯕꯅꯤ꯫ ꯁꯨꯝꯁꯨ ꯂꯣꯏꯅ ꯆꯥꯔꯕꯅꯤꯅ ꯃꯌꯣꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯈꯠꯂꯛꯂꯔꯣꯏ꯫ ꯂꯨꯈꯣꯏ ꯁꯅꯥꯅ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, ꯅꯈꯣꯏꯅ ꯃꯔꯨ ꯐꯨꯛꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯇꯧꯕꯗ ꯂꯩꯔꯣꯟꯅꯨꯡꯗ ꯀꯔꯤꯗꯤ ꯊꯦꯡꯅꯩ? ꯏꯄꯟ, ꯀꯔꯤꯕꯨ ꯊꯦꯡꯅꯅꯤ ꯍꯥꯏꯕꯒꯦ? ꯀꯔꯤꯁꯨ ꯊꯦꯡꯅꯗꯦꯗ꯫ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ ꯍꯥꯏꯕ? ꯂꯨꯈꯣꯏ ꯁꯅꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯗꯨꯗꯤ ꯀꯣꯔꯕꯥꯛ ꯆꯦ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯅ ꯀꯗꯥꯏꯗ? ꯍꯣꯏ, ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯤ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯁꯨꯝ ꯆꯥꯗꯨꯅ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯕꯨ ꯂꯩꯕꯥꯛꯅ ꯑꯃꯨꯛ ꯆꯥꯊꯣꯛꯂꯝꯒꯗ꯭ꯔꯅꯦ? ꯆꯤꯡꯅꯕ ꯋꯥꯍꯪ ꯀꯌꯥ ꯑꯁꯤꯅ ꯌꯣꯝꯗꯨꯅ ꯂꯨꯈꯣꯏ ꯁꯅꯥ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ, ꯂꯨꯈꯣꯏ ꯁꯅꯥꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ, ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯥꯅ ꯀꯪꯈ꯭ꯔꯕꯅꯤꯅ ꯀꯥꯏꯗꯣꯡꯂꯝꯕ ꯊꯋꯥꯏ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯥ? ꯁꯥꯒꯣꯟꯅꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅꯁꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ, ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯣꯜꯂꯕ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯏꯕꯪꯁꯤꯡ ꯑꯁꯤꯗ ꯂꯤꯊꯣꯛꯄ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯀꯦꯀꯨ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯣꯠꯇꯨꯅ ꯑꯁꯨꯝ ꯂꯩꯈ꯭ꯔꯁꯅꯨ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯣꯏꯈꯤꯕꯗ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯔꯤꯕꯨ ꯈꯪꯂꯤꯕ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯒꯦ꯫ ꯂꯨꯈꯣꯏ ꯁꯅꯥ ꯃꯃꯤꯠ ꯃꯤꯁꯅꯥꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯟꯗꯛ ꯎꯏꯁꯤꯟꯈꯤꯕ ꯃꯤꯁꯅꯥ ꯑꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯈꯣꯏ ꯁꯅꯥ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯄꯨꯃꯨꯠ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫